update tawdringaida census pangthokpa yaroi haina miyamna sangchiliba khongjang asigi serga sida tha asigi tang 13 gi kunifan fawba census ki enumerator amadi supervisor singi training pangthokane Hairibasi na asumbo ergadi miyam gi khongjang asi lengana lumna lawdabagi thongni haina ZFD gi maike digi thamlakli census ki matang da hojik lamdam asida oriba phibam asiga mari lena na soibam laikai da leiba citizens club ta ngasi pangthokkiba pawgi mifam amada ZFD gi secretary organization longjam ratan kumar hai NRC update tawdringaida census pangthokpa yaroi haina kumjali sini kunmanga gi April 9 dagi ZFD na miyang olene na khongjang sangsinduna lakpane hojik oirakli ba phibam asida thas gi tang 13 gi census ki self enumeration gi thabak sathagani haina lengana lauthokre marasida census ki enumerator amadi supervisor singi training mathang pangthokle Manipur hojik oriba phibam asida census pangthok paibasi masigi matang da maram sade amadi matam sade haiduna NRC update tawdringaida census pangthokpa yaroi haina lauduna lakpane miyam na akanba Kholao golone na sangchiliba khongjang asi Leingak na karisu nasungdana miyam gi demand asi Leingak na tasinadana leire marakasida state Leingak ki MLA singna NRC amadi census ki matang da New Delhi da satuna takshilli phiba masida se minister na Hairibasi gi matang da karigi Delhi da satuna takshindribano miyam na khongjang sangsilingai cherak asida enumerator amadi supervisor singi training ama tha asigi tang 13 gi kunipan fawba Imphal gi GM hall da pangthokne haibagi pau phang Masin asumbo oiragadi Central Leingak State Leingak amadi census ki directorate na miyam gi khongjang asi thawi usitaba amani haina ZFD na miyam da loguni ZFD amadi miyam na logdoriba fibam asi leibak miyam gi damaktani Leingak ki thawng asi leibak miyam gi mayokta leibani karigumba training asi pangthokpa targade maduda thorakpa apapata gi texapuna mak training asi pangthokna basiliba miyoising na pugudabani haiki Kana miyam gi ihau sangchal ingai jairaka sida akoi gi enumerator sing amadi supervisor sing gi training ama akoina laiba tang 13 kunipan sida GM hall Imphal da pangthokkani haina akoina pau phangjai masina achumba oirabadi akoi gi Manipur Leingak koina na India Leingak amadi census ki directorate masina Manipur miyamna hawriba ihawase yamna hawai usittabagi mawongi haina kai ZFD amadi leibak miyamna lawdaba ngamde